Khaidemda macha ani leirabi mauna ama sina fanglei miyamna nupa mayumgi potchai thugaikre. Imphal West District ki manung chanba Wangoi Khaidemda macha ani leirabi mauna ama yamna chingnaningai oiba mawong amada sina fanglei. Nupi mayum longgi miyam horaktuna nupa mayumgi yum thugaiduna mangta hankre. Laikhidrabi nupi adugi maming Khaidem ongbi chawa kunga taru kawi mahaki mapuroibagi mingna Khaidem Boynaw Elias Naresor kunga mapan kawi makhoi anigi machanupa ama amasung machanupi ama leire. Machanupi duna chahi 10 rom sure aduga machanupa duna chahi 3 rom sure. Nupa adu sinmini police tagi phangmo pauna hai nupa mayumgi kangbuna nupi adu ngarang numidang pung 9 rom taba matamda mayumdagi thokibadagi hanjilaktre haiduna missing report ama thangalaki nupi adugi khongul libagi thabak yamna kana chatharingaida miyamna ngasi numiyungba aduaida Khaidemga thiamga tainabada leiba Lining thau pakhang bagi lampak amagi maya nakna leiba umang amada hauba upambi amagi makhongda nupi amagi asibak chang leire haina pau pinaraki mafam aduda changsinduna yenglubada mangkraba haribi nupi adugi hakchang oiramki Lekai gi miyoi kharana phongdorokpagi matung ina laikhidrabi nupi adugi ngaksamda chingnaningai oibadak pham khara leirami maduna maram oiraga mahakanagumba kharana hatpra haiba chingnari thogdok thokpham aduda police ki forensic science ki team ama laktuna mihat adugi langla langjil puthokpa ngamnanaba spot enquiry amasung magistrate Pangthokre aduma pumis sigi madangda langla langjing khangba wafam amata police ki site ki phongdorok palaitri asi bakjang adu police na thodok thokfam da lokhalaga Regional Institute of Medical Sciences RIMS ki mokta makha taba thabak sing lokhananaba thamkre laikhidrabi nupi adu iram siphai dagini nupi mayumda phongdorokpagi matungina laikhidrabi nupi adu gamha ki mapuroibaga ngehak leitena khana chainabagi thodok lei mapamda so halaklaga leiba yaukre masi mangna maram oiraga misi asigi marumda nupa si chingnaba yaba misangni hari adubu ngasi nungthil fawbudi mapuroibadu fadri mangoinana 600 fagat kre lewa ki konung Delhi da chahi hobaga mari leinana pamdaba thodok thohandana balokhalakpa chaksin tharangi saruk ama oina South Delhi amasung South East Delhi district agi miyoi chatruk fagat kre masingamlaba khulai sel oina lupa la kaya marum mayai kaba drug yu amadi atai polam kaya so fagat pangamki Operation Azad 3.0 chathaduna arms act excise act NDPS act amadi gambling act ki tongan tonganba provision singi makhada fagat khibani rang asida maram oiraga lupa crore Humputara Manipur rongi belu oigadaba heavy machinery amasung equipment chamri hena mangata thokre haukiba chahi 2023 gi May 3 dagi hauna state asida thoklakiba irang asida maram oiraga lupa crore Humputara Manipur rongi belu oigadaba heavy machinery amasung equipment chamri gi mathakta amangata thokre irang asida maram oiraga lambi semada sijinaramba heavy machinery chamri ga kunga humdoi rom amangata thoki heavy machinery sing adu PMGSY gi makhada contractor sing na lambi semada sijinaba ngaktani irang asigi manungda amangata thokiba machinery sing asiga mari leinana contractor sing da compensation pibadi hojik fawbagi oina ngamdri PMGSY asi ing 2000 gi December thada launch tawrakpadagi lambi fauna dana leirama ching amasung tamgi khul chada 95 rom lambi mapung fana fauna hanba ngamkre PMGSY gi makhada hojik fawbada lupa crore lising 4.780 rom gi oigadaba lambi amadi thong 1932 rom subaloikre subaloikiba thabak sing adu ayambana ing 2000 dagina 2021 fawada PMGSY gi phase 1 gi makhada sanction tawrakiba senfam dagi sukhibani nakala maramda Churachandpur amasung Fairjol district ta PMGSY gi hojik fawada thabak yankhaiga manga rom suba loisindana leiri masina Manipur gi oina khwaidagi yamna thabak loisindana leiba mafam ori Tamenglong amasung None district asu thabak mafam Nifugan Mari Rom Loishin Mangamdana Leiri PMGSY Phase 1 amasung 2 gi thabak sing asi Chingi district ki oina chada 89 Rom Loishin Mangamdana Leiri Tampakta laiba district singi oina di thabak loishin gadaba chada 11 Rom tamak ngairi hairi Amaramda PMGSY gi makhada Fungyar Kendra gi manung chanba kamjong dagina Chadrik Khulen fawbagi oina Phase 3 thongna sokiba thabak sing thabak suba loidana yamlaba senfam sing lauthokre thawong asina maram oiraga maikai adungi khunja sing gi maikai dagi pendaba kaya phongdorakli Chadrik Khulen gi chief Nungreng Song is na phongdokhibada PMGSY gi makhada kamjong district headquarters tagi kilometer 18 sangba lambi gi saruk asinadi ahanba phase ki oina suba loiduna black topping fawbadi tawkre adubo lambi gi nakalda semgadaba Drain sing di hojik fawba semdana leiri ani suba amasung ahum suba phase ki oina kilometer 18 sangba punna kilometer 13 sangba lambi asigi oina di black topping di lairadana nung fawba ningthina chaidri hariba thabak sing asi 2020 fawbada suba loishin gadabani masi oiduna su lambi sing asi thabak suba loidana yamlaba senfam sing lauthokre haina pendaba phongdorakli Syria da bom pokhaibada taruk sire Syria gi Homs city da laiba mosque amada thokiba bom pokhaibagi thodokta miyoi taruk seire kungama thoi hena asopa nanglei
Irai numitki laison thoram pangthokpa hek loiraga bom pokhaibagi thawdo du thokhibani Syriagi Interior Ministry na haiki Wadi al Dahaf ki al Khudari Street talaiba moks aduda terrorist na atamna bom pokhai hanuna micham miyam hatpagi thawdo thokhibani thawdo duga mari lainana Interior Ministry na investigation chathaba hokre bom pokhai hanbagi thawdok ta chenari ba miyoi singi khongul leiraga matik chaba thabak lokhalagani haidi suspended animation lairinga da government semningle haiduna hekta semba yaba nate RK imo State asida hojik suspended animation leiringa da government semning le haiduna hekta semba yaba nate suspended animation lokthok matung state legislature gi luching ba khalaga government semna ba claim tawgadabani haina sagulban kendra gi MLA RK imona ngasi maki kendra oiriba sagulban nepra menjorda ing 2021 dagi saba hokiba urban primary health center amasanga duna miyam da sinabagi thoram da phongdokre mangna makhata na haikibada handak BJP gi MLA sing Delhi da chatuna central leader singa wari sannakiba adu state asida tangdu leitaba purakpa ngamnabagi ahan khongthangni matam kharagi mamangda oiramba Manipur gi phibam adu tapna ingtharaktuna ngasidi tangdu leitabagi maikai romda changsilakli masima afaba khongthang amani lan pumnamaki waroisin table da purakhiba ngaktani lamdam asida tangdu leitaba hanjilakna ba ikoi amata oina punsenduna apunba Manipur gi sakta mama sagan minasi haiki amaram da ngasi sanga khiba urban primary health center gi matang da MLA RK imona makhata na haikibada matam kayagi mamangdagi center asi mafam asida thamnaba ningduna lakhibani loinena ngasi center asi sangaduna miyamda khusainaba ngamkiba asimak nungaiba fawi primary health center asibu mapungphana mafam asida thamnaba honabada kendra sigi ahal laman miyam counselor amasung health kamari leinaba health officer singna angam mateng kaya pangbibadagi ngasi mai pakna thamba ngambani ing 2018 adwaida mafam asida urban primary health center ama thamnaba mari leinaba singda taksinuna lakhibani covid laichit matamda sagolbangi miyam asi vaccine gi awaba kaya mayoknaki madugi matamdudagi hauna asigumba health center asi thambina batakna duna lakpani adubu ngasi miyamgi matengdagi mapungphana hangdokpa ngamle sagulban kendra gi sel solaba ahal laman singna ana aye yaurakpada khudaki oina hospital da chatringai da ngasi nauna hangdokliba health center asida achobu mateng kaya oiragani ngasi fawbada sagulban kendra gi paikhali bathabak thoram sing yamna transparency leina pangthoktuna lakli sagulban kendra gi manongda development ga mari leina bathabak singi awatpa khudingmak paikhanaba pandam thamli kendra sigi mafam kharada bot pi drabasu saukha thorangi thabakte leptuna bot pi ba pi dabagi khenaba amata thamdana kendra sigi mihut ama oina paikhatuna lakli sagulban kendra sigi manungda hojik chingkhai chingdagi purakliba ising asina kendra sida chada 99 ising pi bangamle sagulban kendra gi manungi lambi gi matangda awatpa khara leiriba si rigid payment gi program da loina yauduna leire matam kharagi matungda sagulban da leiriba lambi gi nungaitaba amata thengnararoi haibigi thajaba leire kendra sigi miyamga tathok tasin tawraga hena chawkhan Minaduna afaba sagolban amasung afaba Manipur ama ohilase haiki census and delimitation gi matangda political party gi mihut sing yauna mifam pangthokre Kuki amasung Naga singdi yaukhidre India gi taraga taruk suba census oina phase ani thokna pangthokadariba census of India 2025 ka mari lainana ngasi campaign for just and fair delimitation na sinduna lamyan ba sanglen da state asida lairiba tongan ba political parties singi mihut sing yauna closed door da mifam chathaba hokre census and delimitation haiba theme da pangthokiba nongmagi oiba conclave adu da BJP Congress JDU amasung NPP yauna tongan ba political party taraga mathogi mihut sing saruk yakhi adubu Kuki amasung Naga singi oiba political party gi mihut amata saruk yakhide miyamna hena sakhang naraba demographer ama oiriba RIMS ki retired professor and head Biostatistic RK Narendrana moderator oiduna pangthokiba mifam aduda campaign for just and fair delimitation gi convener Jitendra Ningombamna Presidium member oina saruk yakhi loinana mifam adugi loisilakpada tongan ba waref kaya su lauki ngasigi mifam aduda laukiba waref sing adudi Manipur da hojik oiriba tangdu laita driba fibam asida 2027 ta census pangthokpa haibasi chana bayaba fair oiba state asigi demographic reality utpa census ama oiroi chumdaba ranba census ta yumfam oiraga delimitation exercise tawrabadi Manipur gi tongan ba yelomi community singi demographic representation da akaiba kaya lakani premature oiba census amadi delimitation na missing lomda khaiba kaya amuk handokpa yaroidaba mawongda lona yaba mawongda laikhiduna fataba fal kaya lakhangani Manipur da 2027 gi census asi section ahum of the census
Act 1948 ki matungina Manipur da tangdu laitaba fibam lakpa IDP singna masa masa gi mayum da hanjilaba matam normal administration leiraba state ki mafam khudingmakta chathok chasin free oina yaraba matam census ki mangoina na illegal immigrant singbu NRC update tawduna natraga manaba mechanism ama khandok laba matungda census pangthok laba taksinba amadi Manipur da leiriba political party khudingmakna warep sing asi punna amadi tungan tungana Bharat Sarkar gi Ministry of Home Affairs da pisinduna Manipur gi census asi matam khara yekthok matang charaba matam da pangthok na bataksin bahay na waref lawki ngasi chathaki ba conclave aduda mari lainana mifam aduda moderator oikiba retired Professor R.K. Narendra na haikibada census haibasi India gi constitution na bound tawba tangai fadana tawdraba yadaba thabak amani haiba census asi chahi tara tara gi oina pangthokpa procedure amani ihan hanba oina British India gi matam in 1872 da laiba asigi oina census pangthoklaba matung chahi tara tara gi oina Makata na adumak census asi pangthok to na lakibani in 1949 da Indian British ki makutta gi ningtama fanglaba matung Indian Constitution gi makhada 1951 dagi hauna census pangthok pa hoki loinena matung tarakpa chahi tara tara khudingi census pangthok to na lakraba su 2001 da state asida chathakhiba state asida census adu da chingi district ahum gi subdivision Mapanda missing gi chang asi ka hena hengatpa thengnaki maduna maram oiraga hairiba census adu chatnaba yaroi haina Supreme Court fawba yoki 2011 na pangthokiba census adu da su mafam kharada missing gi chang asi ka hena hengatlamba thengnaki masina hojiksu chayenaba kaya lairi masigi matung tarakpada 2021 na census pangthoknaba honnakiba matam adudagi leiba asida COVID pandemic na maram oiraga chathaba yakhide masigi matung tarakpada in 2027 da India gi oina census tathanaba thorang paikhalakibani Handak chathagadauriba census asi phase anida haibadi house listing amasung housing census aduga population enumeration haibasida pangthokadabani adubu union territory ama oiriba Ladakh amasung Jammu and Kashmir yauna Himachal Pradesh amadi Uttarakhand haiba state sing asigi oinadi 2027 gi anganba sarukta chathagadaba census asi unyamna taba matam oibana khudong charoidabana masidagi ngangkhatna 2026 ki April dagina September fawba chathagadabani ahanba phase ki oina chathagadauriba house listing and housing census hairiba sidadi yum adugi mising kaya leibage haiba yauna imung adugi maramda chapchaba information kaya collection tawgani loinana tongan ba question taraga mapan hangani ani subatangka ki oina chathagadauriba population enumeration haiba sidana question kunga humdoi hangani adubu Manipur gi hojik oiriba phibam asida census amasung delimitation tawba haibasi yamna matang chade census chathaba haibasi magi oiba community gi mioi singna chathadaba oibana hojik oiriba Kuki amasung Maitai Kanglufani ki marakta chathok chasen yadana leiriba phibam asidadi ka hena missing gi population asi henjinba kaya amasu yauroi hainingai leiti masigi mathakta tongan ba mafam singdagi lanje laklaga relief camp kaya da IDP kaya amasu changjafam lawduna leiri karigumba mioi kayana Mana hana leiriba mafam adu thadoklaga atopa mafam amada tha taruk-tagi hena leiba tarabadi chathagadauriba census asida mioi adu mahangna leiriba mafam adugi census ta yaukhigadoribani masigi mathakta illegal immigrant singi issue amasu state asida chauna leiri maram aduna NRC natraga masiga manaba mechanism ama semduna mitop sing asi hana khandokpa mathau tari census ki data asi yenglaga delimitation pangthokadoribani loinana job economy resource yauna achai hiram kayagi matangdasu mathau taba thabak sing pangthoknaba honabada fibam sida census chathakiba tarabadi hena khudong chadaba kaya mayoknagadabana Manipur da tangdu laitaba fibam ama laklaba matungda census pangthokpana hena chungani hojiki oinadi census pangthokpada matang matam charoi haina phongdokhi